Mutant strain की Kinaringei Delhi दा Thunglaba London Flighta Meeoi तरु coronavirus positive ओइरमले coronavirus की अनौबा महिक अमा UK दा थेंगनरे हाइबदगे अकीबा पोंगरिंगै चेरक्ता इंडिया याउना लैफा कयाना नोंथक लंबी थिंजिनखिबा मरक्ता ngasi ayuk British Airways plane ama National Capital Delhi da thunglabada COVID-19 test tawkhre aduga ngarang London dagi pairakhiba Air India flight tonglakpa passenger taruk test tawbada positive oiba thengnare haina official paw da haire UK dagi lakpa passenger pumnamak airport ta test tawgani haire positive oiraba passenger taruk mak Air India flight adumaktada punna Saniga humpu taruk tong minarakpani aduga ngarang numidang pung taraga minute nifu Delhi aeroplane tapam da thungbani Delhi da passenger sing test tawbagi sample sing National Center for Disease Control for Research da thagani aduga makhoi pumnamak COVID care center da tharagani haina official paw lawraduna agency na thadorakpa paw da haire WHO na de mutant strain gi mahik ase chada humudra phauba yauna sandokpa ngami aduga laipa kayada yaure masi ahanbada UK da September thada thengnakibani haire